COVID-19 की मरीसुबा dose कापगी मथौ तादे हाइना इंसाको की मकोक थोंगबा official NK Arora na Phongdokhre. Malem da handa amuk na haunana COVID-19 gi subvariant JN1 sa Lakliba asida Union Health Minister na akan ba section tharang lokhat na ba pagtak piriba asida COVID-19 gi mरीसुबा vaccine dose kap kadabani haiba yaw di haina India gi SARS-CoV-2 Genomic Consortium gi makok thongba health official NK Arora da Haiduna lauba interview amada Phongdokhre. Mahakna makata kibada chahi humfugi mathak Leina kaya naduna hidak langthak chaduna lairiba miyoi kangluk amade ahum suba dose kathok triba miyamda kathok na ba hairakpadi yai adubo Bharat ki mipum khudimangna mari suba dose kapagi HUJK2 fawgi oina thoina tangai fadana kaptaba yade haiba leite haire. JN1 subvariant asina hakchang sagatpa naptin taba lokhuba marak marakta khong hamthaba amade tang chikpa thokanbadi lei adubo hapta amagi manungda loinamak ayamana fabangami haire. Chekshin gadaba amade haukiba numit kharani asida Leina asina nabagi changdi yamna hengal ali haire.